ꯆꯠꯈ꯭ꯔꯦ ꯂꯥꯏꯚ ꯑꯣꯏꯈ꯭ꯔꯦ ꯉꯥꯛꯇꯪ ꯐꯝꯕꯁꯤꯒ ꯄꯨꯡ 3ꯇꯤ ꯇꯥꯁꯜꯂꯦ ꯑꯩ ꯀꯩꯅꯣ ꯇꯧꯒꯦ ꯇꯧ요 ꯂꯥꯏꯚ ꯂꯥꯛꯀꯗ꯭ꯔꯥ ꯃꯤ ꯃꯌꯥꯝ ꯂꯥꯛꯄꯤꯔꯣ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯑꯝꯇ ꯆꯦꯠꯇ ꯑꯗꯨꯝ ꯍꯥꯏꯔꯣꯅ ꯏꯅ ꯍꯥꯏꯌꯣ ꯑꯗꯨ ꯁꯔꯨꯛꯄꯨꯗꯤ ꯇꯥꯏ ꯑꯗꯣ ꯋꯥ ꯉꯥꯡꯉꯤꯗꯣ ꯂꯣꯏ ꯇꯥꯔꯦ ꯆꯪꯉꯣ ꯅꯪ ꯄꯨꯡ 3 ꯇꯥꯔꯦ ꯃꯌꯥꯝ ꯆꯥꯒ ꯊꯛꯅꯔꯕꯣ ꯑꯩꯁꯦ ꯉꯥꯏꯍꯥꯛ ꯆꯪꯉꯝꯃꯒ ꯆꯠꯈ꯭ꯔꯣ ꯀꯣꯟꯅ ꯆꯪꯈ꯭ꯔꯦ ꯑꯗꯣ ꯌꯥꯝ ꯀꯨꯏꯅ ꯃꯇꯝꯗꯣ ꯂꯩꯇꯦꯕ ꯆꯪꯉꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅꯦ ꯃꯌꯥꯝ ꯅꯪꯁꯨ ꯅꯪꯒꯤꯗꯨ ꯆꯠꯄ꯭ꯔꯣ ꯂꯥꯏꯛ ꯇꯧꯁꯜꯂꯣ ꯉꯥꯛꯇꯪ ꯆꯥꯛ ꯊꯣꯡꯗ꯭ꯔꯤ ꯃꯃꯥꯡꯗ ꯉꯥꯛꯇꯪ ꯂꯥꯏꯚ ꯂꯥꯛꯍꯧꯔꯤꯕ ꯑꯁꯤꯒ ꯂꯥꯎꯅꯦ ꯑꯗꯨꯗꯨꯒ ꯍꯅꯪ ꯑꯔꯥꯝꯁꯦ ꯂꯥꯡꯑꯝꯃꯅꯤ ꯃꯤ ꯑꯁ ꯂꯣꯏ ꯃꯤ ꯍꯟꯅꯔꯒ ꯑꯩꯁꯦ ꯉꯥꯛꯇꯪ ꯆꯪꯉꯝꯃꯒ ꯆꯠꯀꯦ ꯇꯧꯔꯤꯅꯦ ꯑꯩꯁꯦ ꯌꯦꯡꯒꯦ ꯇꯧꯔꯤꯅꯤ ꯀꯌꯥꯝ ꯃꯤ ꯂꯥꯛꯏ ꯉꯥꯏꯍꯥꯛꯀꯤ ꯂꯣꯞꯅ ꯕꯤꯖꯤ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯅ ꯃꯤꯁꯤꯡꯁꯦ ꯃꯇꯝ ꯀꯩꯅꯣ ꯇꯧꯗꯅ ꯐꯪꯗꯅ ꯇꯧꯔꯤꯌꯦ ꯇꯧꯔꯤꯁꯦ ꯄꯨꯡꯁꯦ 3ꯇꯤ ꯇꯥꯔꯦ ꯊꯕꯛ ꯃꯌꯥꯝ ꯁꯣꯟꯗꯅꯤ ꯁꯤꯁꯦ ꯑꯩꯈꯣꯏꯗꯤ ꯁꯣꯟꯗ ꯂꯥꯛꯀꯅꯦꯕ ꯐꯔꯦ ꯑꯪꯈꯛꯅꯗꯤ ꯂꯥꯏꯛ ꯇꯧꯔꯦ ꯀꯅꯥꯕꯨ ꯑꯣꯏꯔꯤꯕ ꯀꯣꯃꯦꯟꯁ ꯄꯤꯗꯗꯤ ꯑꯩꯗꯤ ꯈꯪꯉꯔꯣꯏꯗꯣ ꯁꯦꯇꯔꯗꯦꯅ ꯀꯩꯅꯣ ꯇꯧꯔꯣ ꯍꯅꯨꯃꯥꯟ ꯆꯥꯂꯤꯁꯥ ꯊꯥꯒꯗ꯭ꯔꯥ ꯅꯪ ꯇꯥꯒꯗ꯭ꯔꯥ ꯁꯤꯁꯦ ꯆꯥꯏꯇꯦ ꯊꯣꯛꯈꯤꯕꯁꯨ ꯂꯩꯅꯤ ꯑꯃꯈꯛꯇꯪꯗ ꯂꯥꯛꯑꯦ ꯃꯤ ꯂꯥꯏꯚ ꯇꯧꯔꯤꯁꯤ ꯃꯣꯏꯅ ꯋꯥꯆ ꯇꯥꯏꯝꯁꯦ ꯍꯦꯟꯅꯕꯩꯅꯤ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯕꯒ ꯀ꯭ꯂꯥꯁ ꯇꯧꯔꯗꯤ ꯈꯤꯇꯪ ꯄꯦꯡꯕꯁꯨ ꯂꯥꯛꯇꯦ ꯉꯁꯤ ꯗꯦꯠ ꯀꯌꯥꯅꯣ 15 ꯑꯣꯏꯔꯦ ꯉꯁꯤꯁꯦ 15 ꯑꯗꯨ ꯂꯣꯏꯔꯒ ꯆꯥꯛ ꯆꯥꯅꯕ 1 is watching ꯃꯤ ꯑꯃꯈꯛꯇꯪ ꯌꯦꯡꯉꯤ ꯑꯅꯤ ꯁꯨꯔꯦ ꯁꯤ ꯑꯁ ꯃꯤ ꯀꯌꯥꯝ ꯃꯥꯟꯗꯦ ꯑꯣꯁꯨ ꯂꯥꯡꯉꯤꯗ ꯅꯣꯡꯗꯤ ꯆꯨꯏꯌꯦꯕꯨ ꯆꯨꯗ꯭ꯔꯦ ꯌꯥꯝꯅ ꯂꯥꯏꯛ ꯇꯧꯔꯝꯃꯣ ꯀꯅꯥꯅꯣ ꯑꯅꯤꯈꯛꯇꯤ ꯁꯨꯔꯦ ꯀꯅꯥ ꯀꯣꯃꯦꯟꯁꯦ ꯈꯔ ꯏꯔꯣꯗꯣ ꯑꯩ ꯈꯪꯒꯅꯤ ꯀꯅꯥꯅꯣ ꯍꯥꯏꯅ 5 ꯈꯛ ꯁꯨꯔꯦ ꯃꯤ ꯂꯥꯏꯛꯇꯤ ꯑꯝꯇ ꯂꯥꯛꯇꯦ ꯀꯅꯥꯅꯣ ꯀꯣꯃꯦꯟꯁ ꯑꯩ ꯀꯃꯥꯏꯅ ꯈꯪꯒꯅꯤꯁꯦ ꯁꯤꯁꯦ ꯐꯣꯟ ꯇꯥꯕꯅꯤ ꯁꯤꯁꯦ ꯀꯣꯃꯦꯟ ꯌꯥꯎꯗꯗꯤ ꯑꯩ ꯀꯃꯥꯏꯅ ꯈꯪꯒꯅꯤ ꯁꯤꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯈꯔ ꯁꯥꯎꯟꯗꯨꯗ ꯈꯔ ꯅꯪ ꯍꯅꯨꯃꯥꯟ ꯆꯥꯂꯤꯁꯥ ꯊꯥꯗ ꯇꯧꯔꯣ ꯁꯦꯇꯔꯗꯦꯅꯤꯅ ꯍꯧꯖꯤꯛ ꯑꯅꯤꯈꯛꯇꯪ ꯉꯥꯏꯍꯧꯔꯦ 5ꯈꯛ ꯂꯥꯛꯑꯝꯕꯒ ꯆꯠꯈ꯭ꯔꯦ ꯀꯅꯥꯕꯨ ꯇꯜꯂ ꯃꯥꯅꯦ ꯑꯩꯅꯦ ꯃꯨꯟꯅ ꯌꯦꯡꯉꯨꯅꯦ ꯆꯦ ꯑꯣ ꯕꯤꯁꯖꯤꯠꯅꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯃꯣꯁ ꯋꯦꯜꯀꯝ ꯅꯪ ꯁꯟꯗꯥꯒꯤ ꯆꯥꯒ ꯊꯛꯅꯔꯕꯣ ꯄꯨꯡ 3ꯇꯤ ꯇꯥꯔꯦ 3 ꯍꯦꯜꯂꯦꯅꯦ ꯑꯪꯈꯛꯇꯪ ꯂꯥꯛꯑꯦ ꯅꯪ ꯆꯠꯈ꯭ꯔꯕ ꯑꯪꯈꯛꯇꯪ ꯂꯩꯍꯧꯔꯦ ꯁꯟꯗꯥꯒꯤ ꯆꯥꯒ ꯊꯛꯅꯔꯕꯅꯦ ꯕꯤꯁ꯭ꯋꯖꯤꯠ ꯉꯁꯥꯏ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯏ ꯀꯣꯃꯦꯟꯁꯇ ꯈꯔ ꯏꯌꯨ ꯅꯦꯠꯋꯥꯛ ꯐꯠꯇ꯭ꯔꯥ ꯈꯪꯗꯦ ꯅꯣꯏ ꯀꯩꯅꯣ ꯖꯤꯑꯣꯔ ꯑꯦꯌꯥꯔꯇꯦꯜꯔ ꯀꯔꯤꯅꯣ ꯅꯣꯏꯒꯤꯁꯦ ꯊꯛꯑꯦ ꯑꯠꯆꯥ ꯅꯦꯠꯋꯥꯛ ꯌꯥꯗꯦ ꯍꯥꯏꯔꯁꯨ ꯁꯨꯝꯕꯨꯗꯤ ꯌꯥꯔꯦ ꯀꯣꯃꯦꯟꯁ ꯏꯕꯗꯒꯤ ꯁꯨꯝ ꯂꯥꯛꯑꯦ ꯄꯥꯕ ꯉꯝꯃꯦ ꯅꯨꯡꯗꯥꯡꯗꯤ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯅꯤ ꯆꯥ ꯊꯛꯑꯦ ꯍꯧꯖꯤꯛꯇꯤ
ꯊꯩꯕꯣꯡ ꯍꯩꯅꯧ ꯃꯇꯝꯅꯤꯅ ꯅꯣꯏ ꯅꯍꯥꯟ ꯅꯣꯏ ꯊꯩꯕꯣꯡ ꯃꯌꯥꯝ ꯑꯃ ꯃꯨꯟꯕꯗꯣ ꯀꯩꯗꯧꯔꯦ ꯆꯥꯕꯗꯤ ꯉꯝꯃꯝꯃꯔꯣꯏ ꯌꯣꯟꯕ꯭ꯔꯥ ꯎꯝ ꯂꯥꯏꯛ ꯇꯧꯔꯝꯃꯣ ꯕꯤꯁ꯭ꯋꯖꯤꯠ ꯂꯥꯛꯑꯗꯤꯅꯦ ꯁꯥꯏꯠꯇꯒꯤ ꯂꯥꯏꯛꯇꯣ ꯇꯧꯔꯝꯃꯣ ꯕꯦꯜ ꯑꯥꯏꯀꯟꯗꯣ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯁ ꯁꯤ ꯃꯌꯥꯝ ꯊꯕꯛ ꯆꯠꯈꯤꯕ ꯃꯌꯥꯝꯁꯦ ꯍꯜꯂꯛꯄ ꯃꯇꯝꯅꯤꯅꯦ ꯇꯧꯔꯤꯁꯦ ꯉꯁꯥꯏꯗꯤ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯏ ꯕꯤꯁ꯭ꯋꯖꯤꯠ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯏ ꯅꯣꯏ ꯉꯁꯥꯏ ꯋꯦꯗꯔ ꯅꯣꯡ ꯆꯨꯕ꯭ꯔꯥ ꯅꯣꯏ ꯁꯣꯝꯗ ꯑꯩꯈꯣꯏ ꯁꯤꯒ ꯅꯣꯡ ꯊꯤ ꯃꯝꯃꯤ ꯒꯨꯍꯥꯇꯤꯗꯅꯦ ꯅꯣꯡꯗꯤ ꯆꯨꯗꯤ ꯆꯨꯗꯦ ꯃꯥꯏꯔꯦꯟ ꯃꯇꯣꯟꯒ ꯊꯩꯕꯣꯡ ꯃꯔꯨꯒ ꯊꯣꯡꯒꯅꯤ ꯋꯥꯎ ꯑꯍꯥꯎꯕ ꯍꯤꯟꯖꯥꯡꯅꯤꯅꯦ ꯁꯤꯗꯤ ꯅꯪ ꯃꯊꯛꯀꯤ ꯔꯥꯏꯠ ꯁꯥꯏꯗꯠꯇ ꯆꯠꯂꯒ ꯑꯩꯒꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨꯅꯦ ꯍꯥꯎꯅꯤ ꯀꯩ ꯃꯥꯏꯔꯦꯟ ꯃꯇꯣꯟꯗꯣ ꯌꯨꯝꯒꯤꯔꯣ ꯕꯖꯥꯔꯒꯤꯔꯣ ꯑꯁ ꯑꯩꯈꯣꯏ ꯁꯤꯒ ꯃꯩꯇꯩ ꯕꯖꯥꯔ ꯍꯥꯏꯇꯥꯔꯦ ꯂꯣꯛꯇꯥꯛꯄꯗ ꯃꯤꯅꯤ ꯃꯥꯔꯀꯦꯠ ꯍꯥꯏꯇꯥꯔꯦ ꯃꯩꯇꯩꯒꯤ ꯂꯣꯏ ꯄꯣꯠ ꯐꯪꯕꯗꯣ ꯑꯗꯨꯒꯁꯨ ꯃꯥꯏꯔꯦꯟ ꯃꯇꯣꯟꯒꯗꯤ ꯌꯣꯟꯍꯧꯔꯦꯕ ꯑꯠꯆꯥ ꯃꯥꯏꯔꯦꯟ ꯃꯇꯣꯟꯒ ꯊꯩꯕꯣꯡ ꯃꯔꯨꯒ ꯊꯣꯡꯅꯤ ꯑꯣ ꯅꯪ ꯊꯩꯕꯣꯡ ꯃꯔꯨꯗꯨꯗꯤ ꯌꯨꯝꯒꯤꯅꯤꯀꯣ ꯂꯩꯔꯤ ꯅꯠꯇꯦꯀꯣ ꯎꯝ ꯌꯨꯝꯒꯤ ꯊꯩꯕꯣꯡ ꯃꯔꯨꯅꯤꯅꯦ ꯀꯗꯣꯝ ꯃꯥꯏꯀꯩꯗ ꯄꯥꯟꯕꯅꯣ ꯊꯩꯕꯣꯡꯗꯣ ꯎꯝ ꯊꯣꯛꯈ꯭ꯔ ꯃꯥꯅꯦ ꯑꯃꯈꯛꯇꯪ ꯉꯥꯏꯔꯦ ꯑꯁ ꯃꯤ ꯂꯥꯛꯑꯦ ꯊꯣꯡ ꯑꯁꯤ ꯊꯣꯡꯁꯦ ꯍꯥꯡꯗꯕ ꯃꯥꯜꯂꯦ ꯑꯝꯇ ꯊꯣꯡ ꯃꯥꯏꯔꯦꯟ ꯃꯇꯣꯟꯒ ꯊꯩꯕꯣꯡ ꯃꯔꯨꯒ ꯊꯣꯡꯕꯅꯦ ꯍꯅꯦ ꯊꯩꯕꯣꯡꯗꯣ ꯅꯪ ꯊꯩꯕꯣꯡꯗꯣ ꯁꯪꯉꯒ ꯃꯨꯜꯂꯤꯀꯣ ꯀꯔꯤ ꯖꯥꯠ ꯊꯩꯕꯣꯡꯗꯣ ꯑꯗꯨꯗꯣ ꯀꯗꯣꯝꯗ ꯄꯥꯟꯕꯅꯣ ꯑꯗꯨꯗꯣ ꯅꯍꯥꯟ ꯑꯩ ꯚꯤꯗꯤꯑꯣꯗ ꯈꯔꯗꯤ ꯎꯈ꯭ꯔꯦꯕ ꯃꯅꯤꯡꯗ ꯂꯥꯏꯛ ꯑꯅꯤ ꯁꯨꯔꯦ ꯊꯦꯡꯀ꯭ꯌꯨ ꯂꯥꯏꯛ ꯑꯅꯤ ꯑꯣꯏꯔꯦ ꯃꯤ ꯑꯅꯤ ꯂꯥꯛꯄꯩ ꯍꯧꯖꯤꯛꯇꯤ ꯃꯤ ꯑꯃꯈꯛꯇꯪ ꯑꯣꯏꯔꯦ ꯂꯥꯏꯛ ꯑꯅꯤ ꯁꯨꯔꯦ ꯅꯣꯏ ꯄꯨꯡ ꯀꯌꯥꯗ ꯆꯥꯛ ꯆꯥꯏ ꯍꯣꯏ ꯃꯌꯥꯝ ꯃꯨꯜꯂꯦ ꯊꯩꯕꯣꯡꯁꯨ ꯃꯅꯤꯡꯅꯦ ꯖꯥꯝ ꯃꯨꯜꯂꯦ ꯅꯣꯏ ꯊꯩꯕꯣꯡꯗꯣ ꯅꯍꯥꯟ ꯚꯤꯗꯤꯑꯣꯗ ꯑꯦꯛꯗꯝ ꯎꯕꯗ ꯀꯩꯅꯣꯅꯦ ꯅꯣꯏ ꯁꯤꯒꯦꯀꯣ ꯒꯨꯍꯥꯇꯤꯗ ꯑꯣꯏꯗꯤ ꯌꯣꯜꯂꯗꯤ ꯑꯣꯈꯥꯛꯁꯦ ꯌꯥꯝ ꯁꯤꯠꯂꯅꯦꯕ ꯈ꯭ꯋꯥꯏꯗꯩ ꯕꯦꯁ ꯊꯩꯕꯣꯡ ꯑꯩꯈꯣꯏ ꯁꯤꯒ ꯃꯨꯔꯤꯅꯤꯁꯦ ꯁꯤꯁꯦ ꯃꯨꯔꯤꯗꯣ ꯁꯣꯝꯗ ꯂꯨꯄꯥ ꯀꯌꯥ ꯑꯩꯈꯣꯏ ꯁꯤꯒ ꯒꯨꯍꯥꯇꯤꯗꯅꯦ ꯃꯨꯔꯤꯁꯦ ꯌꯦꯡꯉꯨꯁꯦ ꯃꯨꯔꯤꯁꯦ ꯀꯩꯅꯣ ꯄꯤꯁꯦ 40 ꯔꯨꯄꯤꯁꯅꯤ ꯂꯨꯄꯥ ꯑꯩꯈꯣꯏꯅ ꯅꯤꯐꯨ ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ ꯃꯨꯔꯤꯁꯦ ꯁꯨꯃꯥꯏꯅ ꯕꯟꯗꯜ ꯌꯣꯜꯂꯦꯕ ꯁꯤ ꯌꯦꯡꯉꯨꯁꯦ ꯈ꯭ꯋꯥꯏ ꯌꯥꯝꯃꯤ ꯑꯗꯨꯗꯤ ꯐꯅ ꯀꯨꯏ ꯆꯥꯅꯔꯦ ꯃꯨꯔꯤꯁꯦ ꯁꯣꯝꯗꯩꯁꯤꯅ ꯀꯔꯤ ꯌꯣꯜꯂꯤꯕ ꯈꯪꯗ꯭ꯔꯦ ꯍꯌꯦꯡꯁꯦ ꯑꯩꯅ ꯂꯣꯇꯥꯀꯣꯇꯥ ꯕꯖꯥꯔꯗꯣ ꯑꯃꯨꯛꯀꯃꯨꯛ ꯆꯠꯅꯤꯡꯉꯤꯕ ꯁꯟꯗꯦꯅꯤꯅꯅꯦ ꯄꯣꯠ ꯆꯩ ꯃꯩꯇꯩꯒꯤ ꯎꯁꯣꯏꯅꯦ ꯊꯥꯡꯖꯤꯡꯅꯦ ꯃꯌꯥꯝ ꯑꯃ ꯄꯣꯠ ꯌꯣꯜꯂꯦ ꯃꯩꯇꯩꯒꯤ ꯐꯪꯗꯕ ꯍꯋꯥꯏꯖꯥꯠꯀꯗꯣ ꯐꯪꯉꯦꯕ ꯍꯧꯖꯤꯛ ꯌꯥꯝ ꯀꯩꯅꯣ ꯑꯁꯤ ꯐꯖꯕꯅꯤ ꯁꯤꯁꯦ ꯃꯨꯔꯤꯁꯦ ꯑꯃ ꯇꯥꯡꯉꯅꯤ ꯑꯗꯨꯅꯤ ꯃꯣꯏ ꯊꯤꯒꯣꯡꯁꯦ ꯀꯩꯅꯣꯗꯣ ꯀꯩꯅꯣ ꯃꯤ ꯁꯪꯉꯤꯗ ꯍꯤꯟꯖꯥꯡ ꯆꯥꯕꯁꯨ ꯍꯥꯎꯕꯅꯦ ꯊꯩꯕꯣꯡꯗꯣꯀꯣ ꯍꯧꯖꯤꯛꯇꯤ ꯍꯤꯟꯖꯥꯡ ꯆꯥꯕ ꯃꯇꯝ ꯂꯣꯏꯔ ꯃꯥꯅꯦ ꯊꯩꯕꯣꯡ ꯈꯔ ꯑꯊꯦꯡꯕ ꯊꯩꯕꯣꯡꯗꯤ ꯃꯨꯜꯂꯅꯤ ꯊꯩꯕꯣꯡ ꯈꯨꯗꯤ ꯅꯪ ꯊꯩꯕꯣꯡꯁꯦ ꯅꯪ ꯊꯩꯕꯣꯡ ꯑꯃꯨꯟꯕ ꯆꯥꯗ꯭ꯔꯗꯤ ꯊꯩꯕꯣꯡ ꯑꯃꯨꯟꯕ ꯆꯥꯗ꯭ꯔꯗꯤ ꯍꯤꯟꯖꯥꯡ ꯊꯣꯡꯉꯁꯨ ꯆꯥꯕꯅꯦꯕ ꯅꯣꯏ ꯌꯦꯡꯉꯨ ꯅꯣꯏ ꯃꯨꯜꯂꯒ ꯆꯥꯕ ꯍꯩꯅꯗ꯭ꯔꯗꯤ ꯍꯤꯟꯖꯥꯡ ꯊꯣꯡꯉꯁꯨ ꯁꯨꯝ ꯆꯥꯊꯣꯛꯑꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯈꯪꯗꯦ ꯌꯥꯝꯅ ꯕꯤꯖꯤ ꯑꯣꯏꯅꯩ ꯃꯤꯁꯤꯡꯁꯦ ꯃꯁꯥ ꯃꯁꯥꯒꯤ ꯂꯣꯏ ꯂꯥꯛꯏ ꯃꯤꯅ ꯂꯥꯏꯛ ꯁꯨꯝꯇ ꯊꯥꯔꯤꯕ ꯀꯌꯥꯝ ꯎꯒꯦ ꯉꯁꯥꯏꯗꯤ ꯕꯥꯔꯣꯗ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯔꯛꯀꯦ ꯆꯥꯔꯛꯑꯦ ꯕꯤꯁꯔꯤ ꯅꯣꯏ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯕꯥꯔꯣꯗ
ꯑꯩꯈꯣꯏꯁꯦ ꯒणꯦꯁ ꯃꯟꯗꯤꯔ ꯉꯁꯤ ꯁꯅꯤ ꯃꯟꯗꯤꯔ ꯃꯤ ꯄꯨꯔꯥ ꯚꯣꯔꯇꯤꯅꯤ ꯍꯅꯨꯃꯥꯟ ꯃꯟꯗꯤꯔꯁꯨ ꯀꯩꯁꯨ ꯒꯨꯋꯥꯍꯥꯇꯤꯗ ꯂꯩꯊꯩꯕꯣꯡꯁꯦ ꯃꯨꯔꯤꯁꯦ ꯌꯥꯝ ꯐꯖꯕꯅꯦ ꯑꯁꯤ ꯃꯨꯔꯤꯁꯦ ꯃꯤꯅ ꯑꯩꯈꯣꯏ ꯊꯥꯏꯅ ꯃꯤꯇꯩ ꯌꯨꯝꯗ ꯑꯩꯈꯣꯏ ꯁꯣꯝꯗ ꯌꯥꯝꯅ ꯃꯨꯔꯤꯒ ꯄꯣꯛꯑꯝꯗꯔꯅꯦ ꯃꯤꯁꯤꯡꯗ ꯑꯗꯨꯒꯤ ꯑꯂꯩꯕꯒꯤ ꯇꯦꯁꯇꯣ ꯐꯪꯉꯤ ꯁꯤꯁꯦ ꯑꯩꯈꯣꯏ ꯄꯦꯀꯦꯠꯇ ꯍꯥꯟꯕ ꯃꯨꯔꯤꯗꯨꯗꯤ ꯈꯔ ꯀꯩꯅꯣ ꯑꯣꯏꯌꯦ ꯍꯥꯎꯕ ꯋꯥꯠꯂꯦꯕ ꯃꯤ ꯑꯃꯈꯛꯇ ꯂꯥꯛꯑꯝꯃꯒ ꯐꯠꯂꯥꯎ ꯆꯠꯈꯤ ꯀꯅꯥꯅꯣ ꯈꯪꯗꯦ ꯑꯅꯤꯈꯛ ꯑꯃꯈꯛ ꯀꯅꯥꯅꯣ ꯈꯪꯗꯦ ꯂꯥꯏꯔꯤꯛꯇꯤ ꯑꯅꯤ ꯁꯨꯔꯦ ꯃꯥꯙꯕꯤꯗꯤ ꯃꯁꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯥ ꯎꯝ ꯅꯨꯡꯉꯥꯏꯕ ꯅꯣꯏꯗꯨꯒ ꯅꯨꯡꯁꯥ ꯁꯥꯕ꯭ꯔꯥ ꯅꯣꯡ ꯆꯨꯕ꯭ꯔꯥ ꯁꯤꯒꯗꯤ ꯅꯣꯡꯊꯤ ꯃꯪꯉꯤ ꯅꯣꯡꯁꯨ ꯌꯥꯝ ꯆꯨꯗꯦ ꯈꯔ ꯈꯔ ꯈꯤꯛꯏ ꯅꯣꯡ ꯆꯨꯕꯗꯤ ꯀꯧꯗꯦ ꯁꯤꯒ ꯆꯨꯗꯤ ꯆꯨꯗꯦ ꯁꯥꯏꯌꯦꯕ ꯑꯣꯂꯥꯡꯉꯤ ꯑꯃꯗ ꯔꯨꯄꯤꯁ 50ꯗ ꯌꯣꯜꯂꯤꯕ ꯑꯃ ꯌꯥꯏꯅꯦ ꯊꯩꯕꯣꯡ ꯑꯃꯗ ꯂꯨꯄꯥ 50ꯗ ꯌꯣꯜꯂꯗꯤ ꯌꯥꯔꯦꯅ ꯁꯤꯗꯁꯨ ꯑꯗꯨꯃꯥꯏꯅ ꯄꯤꯅꯩꯅꯦ ꯇꯥꯡꯉꯤꯅꯦ ꯑꯗꯨꯒ ꯑꯩꯗꯤ ꯁꯤꯒ ꯇꯥꯡꯒꯗ꯭ꯔꯥ ꯈꯜꯂꯤ ꯈꯪꯗꯦ ꯍꯧꯖꯤꯛ ꯃꯦꯟ ꯕꯖꯥꯔꯗꯕꯨ ꯀꯌꯥꯝ ꯑꯣꯏꯔꯝꯗꯣꯏꯕ 3 ꯂꯥꯏꯛ ꯁꯨꯔꯦ ꯑꯃ ꯀꯅꯥ ꯑꯣꯏꯅꯣ ꯄ꯭ꯂꯤꯖ ꯀꯣꯃꯦꯟ ꯇꯧꯕꯤꯔꯝꯃꯨ ꯑꯩ ꯈꯪꯗꯦ ꯀꯅꯥꯅꯣ ꯀꯣꯃꯦꯟ ꯇꯧꯗꯗꯤ ꯑꯩ ꯀꯃꯥꯏꯅ ꯈꯪꯒꯅꯤ ꯑꯅꯨ ꯈꯨꯃꯟ 2 ꯂꯥꯛꯑꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯅꯨ ꯈꯨꯃꯟ ꯂꯥꯛꯄꯩ ꯑꯩ ꯑꯣꯏꯀꯤ ꯅꯪꯒꯤ ꯕ꯭ꯂꯣꯛꯇꯣ ꯑꯩ ꯌꯥꯝꯅ ꯀꯨꯏꯔꯦ ꯍꯥꯟꯅ ꯑꯩꯅ ꯌꯨꯇ꯭ꯌꯨꯕꯇ ꯆꯦꯅꯦꯜ ꯍꯥꯡꯗ꯭ꯔꯤ ꯃꯃꯥꯡꯗꯩ ꯑꯩ ꯌꯦꯡꯉꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯃꯥꯏꯅ ꯑꯇꯩꯁꯨ ꯇꯧ ꯑꯩꯁꯦ ꯅꯣꯏ ꯍꯁꯕꯦꯟꯗꯨꯒ ꯑꯇꯩꯁꯨ ꯅꯣꯏ ꯌꯥꯝꯅ ꯆꯥꯅꯩ ꯑꯇꯩꯁꯨ ꯁꯛꯁꯦꯁ ꯑꯣꯏꯔꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯦꯡꯕꯗ 2 ꯂꯥꯏꯛ ꯗꯟ ꯆꯪꯉꯛꯄ ꯑꯩꯗꯤ ꯈꯪꯗꯦ ꯅꯪꯅ ꯀꯩꯅꯣ ꯑꯅꯨ ꯈꯃꯟꯅ ꯈꯖꯥ ꯁꯥꯕꯗꯣ ꯄꯨꯔꯥ ꯌꯥꯝ ꯐꯖꯩꯗꯣ ꯑꯩꯁꯨ ꯑꯦꯛꯕꯥꯔꯁꯨ ꯁꯥꯗ꯭ꯔꯤ ꯑꯗꯨꯗ ꯑꯗꯨꯃꯥꯏꯅ ꯈꯖꯥ ꯍꯧꯅ ꯆꯨꯝꯅ ꯆꯥꯕꯗꯣ ꯍꯥꯎꯕꯅꯤ ꯅꯣꯏꯒꯤ ꯈꯪꯗꯦ ꯌꯨꯝꯗꯣ ꯍꯤꯡꯒꯣꯜꯗꯣ ꯌꯦꯡꯕꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯕꯣ ꯏꯁꯤꯡ ꯆꯥꯎꯕꯗ ꯑꯩꯈꯣꯏ ꯃꯥꯁꯨ ꯈꯔꯅꯤ ꯂꯩꯌꯦꯕ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯗꯨꯒ ꯌꯦꯡꯉꯦ ꯅꯪꯒꯤ ꯕ꯭ꯂꯣꯛꯇꯣ ꯑꯩꯈꯣꯏ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯂꯦꯞꯇꯅ ꯁꯨꯝ ꯌꯦꯡꯉꯤ ꯁꯣꯔꯠꯁꯨ ꯌꯦꯡꯉꯤ ꯂꯣꯏ ꯌꯦꯡꯉꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏ ꯑꯇꯩꯁꯨ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯊꯥꯒꯠꯍꯧꯗꯤ ꯌꯦꯡꯒꯦ ꯇꯥꯏꯝ ꯄꯥꯁ ꯑꯣꯏ ꯅꯪ ꯁꯣꯔꯁꯇꯁꯨ ꯈꯔ ꯁꯨꯝ ꯊꯥꯒꯠꯂꯣ ꯃꯇꯦꯛ ꯃꯇꯦꯛ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯦꯡꯕ ꯅꯪ ꯍꯤꯡꯒꯣꯜ ꯎ ꯃꯣꯔꯣꯛꯀꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯨꯔꯤꯁꯦ ꯍꯥꯎꯔꯤ ꯁꯤ ꯃꯨꯔꯤꯁꯤꯅꯦ ꯑꯩꯈꯣꯏꯒꯤ ꯈꯨꯜꯂꯛꯇ ꯐꯪꯕ ꯃꯨꯔꯤꯗꯨꯅꯤ ꯑꯁꯨꯃꯥꯏ ꯑꯣꯏꯌꯦꯕ ꯁꯤꯁꯦ ꯑꯇꯩ ꯄꯦꯀꯦꯠꯇ ꯌꯣꯟꯕꯗꯨꯗꯤ ꯍꯥꯎꯇꯦ ꯀꯩꯅꯣ ꯑꯣꯏ ꯀꯩ ꯑꯗꯨꯁꯨ ꯃꯨꯔꯤꯅꯤ ꯐꯪꯗ꯭ꯔꯗꯤ ꯑꯗꯨ ꯑꯗꯨꯝ ꯆꯥꯏꯅꯦ ꯀꯤꯟꯇꯨ ꯑꯁꯤꯁꯤꯒ ꯀꯩꯅꯣ ꯑꯣꯏ ꯑꯁꯤ ꯃꯨꯔꯤꯁꯤꯅ ꯍꯥꯎꯕ ꯍꯦꯜꯂꯤ ꯂꯣ ꯂꯥꯡꯉꯦ ꯖꯁ ꯈꯪꯗꯦ ꯅꯣꯏ ꯀꯁꯥꯔꯗ ꯑꯪꯀꯃꯨꯛ ꯏꯔꯥꯡ ꯍꯧꯅꯔꯤꯁꯦ ꯑꯩꯗꯤ ꯈꯪꯗ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯋꯤ ꯃꯅꯤꯄꯨꯔꯒ ꯅꯛꯄꯅꯤꯅ ꯀꯁꯥꯔꯁꯦ ꯁꯤꯆꯨꯋꯦꯁꯟꯁꯦ ꯌꯥꯝ ꯐꯠꯅꯗ꯭ꯔꯦꯕ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣꯝꯗ ꯒꯨꯍꯥꯇꯤꯗꯗꯤ ꯑꯗꯨꯒꯨꯝꯕꯗꯤ ꯀꯩꯁꯨ ꯂꯩꯇ꯭ꯔꯤ ꯁꯣꯝꯗ ꯀꯃꯥꯏ ꯈꯪꯗꯦ ꯃꯤꯇꯩꯁꯦ ꯇꯥꯕ ꯃꯐꯝꯁꯤꯡꯁꯦ ꯁꯨꯃꯥꯏ ꯄꯨꯝꯅꯃꯛ ꯐꯠꯇ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯅꯪꯈꯛꯇꯤ ꯂꯩ ꯑꯩꯁꯨ ꯁꯤꯁꯦ ꯃꯤ ꯑꯩꯈꯣꯏ ꯍꯅꯨꯃꯥꯟ ꯁꯟꯗꯥꯒꯤ ꯍꯅꯨꯃꯥꯟ ꯑꯗꯨꯅꯤ ꯀꯣꯛ ꯌꯥꯝ ꯁꯥꯏ ꯖꯠꯅꯤ ꯃꯅꯤꯅꯦ ꯑꯗꯨꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯌꯨꯇ꯭ꯌꯨꯕꯇ ꯆꯪꯉꯒ ꯃꯩꯇꯩ ꯃꯌꯥꯝꯒꯤ ꯚꯤꯗꯤꯑꯣꯁ ꯌꯦꯡꯉꯒ ꯃꯌꯥꯝꯒꯤ ꯅꯪꯒꯤꯁꯨ ꯌꯦꯡꯉꯒ ꯑꯩ ꯈꯜꯂꯦꯁꯦ ꯑꯣ ꯑꯁꯤꯅꯅꯤꯒ ꯒꯨꯍꯥꯇꯤꯗ ꯃꯦꯛꯁꯤꯃꯝ ꯃꯌꯥꯝ ꯑꯃ ꯃꯤ ꯃꯤꯇꯩ ꯂꯩꯁꯤꯡꯁꯦ ꯑꯌꯥꯝꯕꯅꯦ ꯀꯁꯥꯔꯗꯒꯤ ꯃꯅꯦ ꯑꯣꯔꯤꯖꯤꯅꯦꯜ ꯀꯁꯥꯔꯒꯤ ꯉꯥꯛꯇꯅꯤ ꯃꯣꯏ ꯊꯕꯛ ꯇꯧꯅꯕꯁꯤꯡꯗꯣ ꯔꯤꯇꯥꯌꯔ ꯂꯥꯛꯑꯒ ꯁꯤꯒ ꯂꯝ ꯂꯩꯔꯒ ꯌꯨꯝ ꯁꯥꯅ ꯂꯩꯔꯤꯕ ꯈꯔꯅ ꯍꯥꯏ ꯖꯦ ꯏꯁꯤꯡ ꯆꯥꯎꯔꯤ ꯀꯁꯥꯔꯗ ꯍꯟꯅꯤꯡꯗ꯭ꯔꯦ ꯍꯥꯏꯅꯅꯦ ꯑꯗꯨꯒꯨꯝꯕꯁꯨ ꯂꯩꯌꯦꯕ ꯁꯤꯒ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯇ ꯎꯔꯦ ꯅꯪ ꯑꯁꯨꯃꯥꯏ ꯌꯨꯇ꯭ꯌꯨꯕꯇ ꯂꯥꯛꯅ ꯑꯁꯨꯃꯥꯏ ꯀꯩꯅꯣ ꯇꯧꯕꯁꯦ ꯚꯤꯗꯤꯑꯣꯒ ꯃꯌꯥꯝ ꯑꯃ ꯌꯦꯡꯍꯜꯂꯤꯁꯦ ꯁꯤꯌꯔ ꯇꯧꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯌꯦꯡꯉꯝꯗꯗꯤ ꯑꯩꯈꯣꯏ ꯈꯪꯉꯝꯃꯣꯏꯑꯕ ꯅꯪꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯝꯗꯗꯤ ꯃꯤ ꯁꯨꯛ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯅ ꯂꯩꯕ꯭ꯔꯥ ꯍꯥꯏꯁꯦ ꯏꯁꯤꯡꯒꯤ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯂꯩꯕꯗꯣ ꯑꯗꯣ ꯀꯩꯅꯣ ꯍꯥꯟꯅ ꯀꯩ ꯀꯥꯂꯤꯅꯣꯒꯣꯔ ꯍꯥꯏꯅ ꯀꯁꯥꯔꯒꯤ ꯁꯣꯝꯗ ꯃꯤ ꯂꯩꯌꯦꯕ ꯑꯩꯈꯣꯏꯒꯤ ꯏꯕꯣꯛꯁꯤꯡ ꯑꯗꯨꯁꯤꯡꯗꯨꯗꯤ ꯈꯪꯉꯦꯁꯦ ꯏꯁꯤꯡ ꯆꯥꯎꯔꯦ ꯍꯥꯏꯅ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯍꯥꯏꯗꯤ ꯑꯣꯒꯦ ꯃꯥꯟꯗꯧ ꯑꯩꯈꯣꯏ ꯁꯤꯁꯤꯒ ꯀꯨꯏꯔꯦ ꯂꯩꯕ ꯀꯩꯅꯣꯗ ꯒꯨꯍꯥꯇꯤꯗ
ꯅꯪ ꯚꯤꯗꯤꯑꯣ ꯀꯣꯜꯗ ꯋꯥꯔꯤ ꯁꯥꯔꯗꯤ ꯑꯁꯣꯝ ꯆꯠꯈ꯭ꯔꯣ ꯑꯣ ꯑꯩꯉꯣꯟꯗ ꯀꯧꯔꯛꯏꯁꯤꯅ ꯑꯁꯣꯝꯗ ꯈꯔ ꯌꯦꯡꯍꯜꯂꯣ ꯑꯁꯣꯝꯗꯁꯨ ꯑꯇꯩ ꯀꯩꯅꯣ ꯑꯇꯩ ꯑꯩꯒꯤꯁꯤꯒ ꯃꯤ ꯑꯃꯈꯛꯇꯪꯇ ꯂꯩꯅꯦ ꯑꯔꯦ ꯂꯥꯏꯐꯇ ꯍꯜꯂꯣ ꯑꯔꯦ ꯑꯩ ꯂꯥꯏꯚ ꯇꯧꯔꯤ ꯃꯥꯟꯗꯣ ꯂꯥꯏꯚ ꯇꯧꯔꯤ ꯆꯠꯂꯣ ꯆꯠꯂꯣ ꯆꯪꯉꯣ ꯍꯥꯏꯌꯣ ꯑꯣ ꯑꯩꯒꯤ ꯑꯦꯖꯁꯦ ꯃꯥꯏ ꯑꯩꯈꯣꯏ ꯑꯩꯒꯤ ꯑꯦꯖꯁꯦ ꯌꯥꯝꯃꯦ ꯍꯥꯏꯕꯕꯨ ꯇꯜꯂꯦ ꯑꯩꯒꯤ ꯑꯦꯖ ꯀꯌꯥ ꯑꯣꯏ ꯍꯥꯏꯕ ꯑꯩꯒꯤ ꯑꯩꯒꯤ ꯑꯁ ꯂꯥꯡꯒꯅꯨ ꯁꯨꯝ ꯑꯁ ꯑꯩꯈꯣꯏ ꯏꯅꯥꯎꯅꯨꯄꯤꯒꯤ ꯃꯆꯥ ꯑꯃꯈꯛꯅ ꯚꯤꯗꯤꯑꯣ ꯀꯣꯜꯗ ꯋꯥꯔꯤ ꯀꯟꯅ ꯁꯥꯟꯅꯔꯤ ꯑꯩꯉꯣꯟꯗ ꯌꯦꯡꯒꯦ ꯌꯦꯡꯒꯦ ꯍꯥꯏꯔꯤ ꯑꯦꯖ ꯀꯌꯥꯅꯣ ꯍꯥꯏꯔꯤꯕ ꯑꯠꯁꯥ ꯑꯦꯖꯇꯤ ꯍꯥꯏꯗꯣꯛꯅꯗꯦ ꯑꯩꯒꯤ ꯃꯁꯛꯁꯦ ꯎꯔꯒ ꯁꯨꯝ ꯈꯪꯒꯅꯤ ꯑꯦꯖꯇꯤ ꯆꯥꯎꯔꯕꯅꯤ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ ꯑꯗꯨꯗꯤ ꯑꯩ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯃꯅꯦ ꯑꯦꯖꯇꯤ ꯌꯥꯝꯃꯦ ꯑꯗꯨꯒꯤ ꯇꯜꯂꯦ ꯍꯥꯏꯕꯒ ꯑꯗ ꯍꯥꯏꯁꯨ ꯍꯥꯏꯅꯗꯦ ꯍꯥꯏꯗꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯀꯅꯥꯅ ꯍꯟꯗꯣꯏꯅꯣ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯈꯪꯗꯦ ꯑꯩꯗꯤ ꯑꯩꯅ ꯑꯗꯨꯝ ꯍꯜꯂꯅꯤ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯏꯆꯦ ꯀꯧꯔꯣꯀꯣ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯩꯒꯤ ꯃꯅꯦ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯁꯤꯡꯁꯦ ꯑꯩꯉꯣꯟꯗꯩ ꯂꯣꯏꯅ ꯋꯥꯡ ꯆꯥꯎꯔꯦ ꯂꯣꯏꯅ ꯂꯣꯏ ꯃꯤ ꯑꯆꯧꯕ ꯃꯥꯜꯂꯦ ꯑꯩꯅ ꯃꯤ ꯄꯤꯛꯏ ꯈꯔ ꯑꯗꯨꯒꯤ ꯑꯩꯗꯤ ꯀꯩꯅꯣ ꯑꯣꯏꯔꯦ ꯑꯍꯟ ꯑꯣꯏꯔꯦ ꯁꯨꯝ ꯑꯗꯣ ꯑꯩꯒꯤ ꯅꯨꯄꯥꯁꯤꯁꯨ ꯆꯍꯤ ꯌꯥꯝꯕꯅꯤꯅ ꯃꯤꯁꯤꯡꯁꯦ ꯑꯩꯉꯣꯟꯗꯒꯤ ꯍꯜꯂꯒꯁꯨ ꯂꯣꯏꯅ ꯑꯩꯉꯣꯟꯗ ꯏꯅꯝꯃ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯀꯧꯔꯤꯑꯕ ꯏꯆꯦꯒ ꯌꯦꯁ ꯑꯦꯔꯥꯎꯟꯗꯨ ꯑꯣꯏꯔꯅꯤ ꯑꯦꯔꯥꯎꯟ 40 ꯑꯗꯨꯒꯨꯝꯕ ꯑꯣꯏꯔꯅꯤ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯑꯇꯩ ꯑꯇꯩ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯏꯅꯥꯎꯅꯨꯄꯤ ꯄꯨꯝꯅꯃꯛꯁꯦ ꯅꯣꯡꯂꯨꯛ ꯅꯪꯃꯅ ꯋꯥꯡ ꯆꯥꯎꯅ ꯃꯤ ꯑꯍꯟ ꯂꯣꯏ ꯃꯥꯜꯂꯦꯕ ꯑꯗꯣ ꯑꯩꯒꯤ ꯃꯁꯛꯁꯦ ꯑꯍꯟ ꯃꯥꯟꯗꯕ ꯑꯗꯨꯒꯤ ꯀꯩꯅꯣ ꯑꯣꯏꯔꯤꯕ ꯑꯉꯥꯡꯗꯤ ꯅꯠꯇ꯭ꯔꯦꯕ ꯈꯪꯗꯦ ꯅꯣꯏꯒꯤ ꯃꯁꯛꯁꯤꯡꯁꯦ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯁꯤ ꯅꯪ ꯑꯉꯥꯡ ꯃꯥꯜꯂꯤ ꯑꯩꯗꯤ ꯑꯩꯅ ꯍꯟꯒꯗꯕ ꯃꯥꯜꯂꯤ ꯑꯩꯗꯤ ꯑꯅꯨ ꯑꯃꯅ ꯑꯗꯣ ꯏꯁꯤꯡ ꯆꯥꯎꯕꯗ ꯀꯩꯅꯣ ꯇꯧꯔ ꯚꯤꯗꯤꯑꯣ ꯍꯥꯞꯄꯗꯣ ꯑꯗꯨꯗꯨꯅꯅꯦ ꯍꯥꯏꯗꯣ ꯎꯝ ꯏꯄꯥꯝꯅ ꯀꯥꯏꯗ ꯑꯣ ꯑꯩꯒꯤ ꯌꯨꯝ ꯑꯦꯛꯆꯨꯂꯤ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯍꯥꯏ ꯑꯩꯒꯤ ꯂꯣꯏ ꯒꯨꯍꯥꯇꯤꯗ ꯑꯗꯨꯝ ꯑꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯨ ꯒꯨꯍꯥꯇꯤꯗꯅꯤ ꯑꯩꯒꯤ ꯅꯨꯄꯥ ꯃꯌꯨꯝꯁꯨ ꯒꯨꯍꯥꯇꯤꯗ ꯑꯗꯨꯝꯅꯦꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯍꯥꯏꯒ ꯑꯩꯈꯣꯏ ꯑꯣꯔꯤꯖꯤꯅꯦꯜ ꯂꯪꯀꯥꯒꯤꯅꯤ ꯍꯣꯖꯥꯏ ꯁꯣꯝꯒꯤꯅꯦꯕ ꯕꯠ ꯑꯩꯈꯣꯏꯗꯨꯒ ꯁꯨꯝ ꯂꯩꯇꯦꯕ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇ꯭ꯔꯦ ꯑꯩꯈꯣꯏꯁꯦ ꯌꯨꯝꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯒꯥꯎꯟꯗ ꯂꯩꯔꯛꯇ꯭ꯔꯦ ꯑꯩꯈꯣꯏ ꯁꯨꯝ ꯊꯕꯛ ꯃꯐꯝꯗ ꯑꯩꯈꯣꯏ ꯕꯥꯗꯣ ꯊꯕꯛ ꯇꯧꯔꯝꯃꯤ ꯁꯨꯝ ꯂꯩꯔꯩꯅ ꯃꯄꯥꯟꯗ ꯁꯨꯝ ꯂꯩꯔꯛꯅ ꯂꯥꯁꯇ ꯒꯨꯍꯥꯇꯤꯗ ꯄꯣꯁꯇꯤꯡ ꯇꯥꯔꯦ ꯁꯤꯒ ꯁꯨꯝ ꯑꯃꯨꯛꯀ ꯑꯃꯨꯛ ꯂꯝ ꯂꯩꯔꯦ ꯁꯤꯒ ꯁꯨꯝ ꯌꯨꯝ ꯁꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯁꯨ ꯒꯨꯍꯥꯇꯤꯗ ꯑꯗꯨꯝ ꯂꯨꯍꯣꯡꯉꯦ ꯑꯗ ꯑꯩꯈꯣꯏ ꯑꯥꯗꯁꯨ ꯍꯤꯡꯒꯣꯜꯕꯨꯗꯤ ꯂꯩ ꯑꯩꯈꯣꯏꯒꯤ ꯂꯪꯀꯥꯗ ꯑꯗꯨꯅꯤ ꯑꯗꯨꯅꯤ ꯑꯩꯈꯣꯏꯁꯦ ꯈꯪꯗꯦ ꯑꯩꯈꯣꯏ ꯑꯁꯂꯤꯗ ꯑꯣꯔꯤꯖꯤꯅꯦꯜꯂꯤ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏ ꯄꯥꯣꯏꯁꯦ ꯀꯁꯥꯔꯒꯤꯅꯦ ꯑꯩꯈꯣꯏ ꯃꯥꯣꯏꯅ ꯂꯪꯀꯥ ꯍꯣꯖꯥꯏ ꯍꯣꯖꯥꯏꯒ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯍꯣꯖꯥꯏ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯏꯔꯦꯕ ꯑꯗꯨꯅꯤ ꯑꯗꯨ ꯈꯪꯗꯦ ꯅꯪꯒꯤ ꯒꯥꯔꯗꯦꯟꯗꯣ ꯑꯩ ꯌꯥꯝ ꯐꯪꯉꯤ 12 ꯃꯅꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯆꯍꯤ ꯆꯨꯞꯄ ꯆꯥꯖꯕꯒꯤ ꯊꯩꯕꯣꯡꯒꯤ ꯄꯥꯝꯕꯤꯗꯣ ꯑꯩꯗꯤ ꯑꯃꯨꯛꯐꯥꯎ ꯎꯗ꯭ꯔꯤꯗꯣ ꯑꯗꯨꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯦꯡꯕ ꯍꯌꯦꯡ ꯀꯣꯟꯅ ꯄꯥꯜꯂꯒꯁꯨ ꯐꯣꯇꯣꯗ ꯚꯤꯗꯤꯑꯣꯁ ꯇꯧꯔꯣꯀꯣ ꯚꯤꯗꯤꯑꯣꯗ ꯑꯣ ꯂꯪꯀꯥꯒꯤ ꯅꯤꯉꯣꯜ ꯑꯃ ꯑꯩꯈꯣꯏ ꯈꯨꯟꯗ ꯊꯥꯖꯩ ꯑꯠꯆꯥ ꯀꯅꯥ ꯑꯣꯏꯔꯤꯕꯅꯣ ꯂꯪꯀꯥꯒꯤꯗꯣ ꯀꯅꯥ ꯑꯣꯏꯔꯤꯕ ꯂꯪꯀꯥꯒꯤ ꯅꯤꯉꯣꯜ ꯍꯥꯏꯗꯤ ꯑꯩ ꯂꯪꯀꯥꯒꯤ ꯑꯣꯏꯗꯤ ꯈꯪꯗ꯭ꯔꯦ ꯀꯗꯣꯝꯕꯒꯤ ꯀꯝꯕ ꯃꯅꯦ ꯂꯪꯀꯥ ꯁꯤꯁꯨꯅꯦ ꯌꯥꯝ ꯆꯥꯎꯔꯦ ꯃꯅꯦ ꯃꯤꯇꯩ ꯉꯥꯛꯇ ꯈꯨꯟ ꯇꯥꯏꯌꯦꯕ ꯃꯤꯅꯗꯤ ꯈꯪꯗꯦ ꯑꯩꯈꯣꯏ ꯈꯨꯟꯗ ꯊꯥꯖꯩ ꯍꯣꯏ ꯑꯣ ꯂꯪꯀꯥꯒꯤ ꯅꯤꯉꯣꯜ ꯑꯃ ꯑꯩꯈꯣꯏ ꯈꯨꯟꯗ ꯊꯥꯖꯩ ꯅꯣꯏꯒꯤ ꯈꯨꯟꯁꯦ ꯀꯔꯤ ꯀꯧꯔꯤ ꯑꯅꯨ ꯑꯅꯨ ꯁꯨꯝ ꯀꯧꯔꯒꯦ ꯀꯣ ꯎꯝ
ꯂꯝꯈꯥꯏ ꯀꯅꯥ ꯑꯣꯏꯔꯤꯖꯥꯠꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯁꯣꯟꯒꯤ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯀꯁꯥꯔꯗ ꯂꯩꯕꯅꯦꯕ ꯃꯅꯤꯄꯨꯔꯗꯁꯨ ꯂꯨꯍꯣꯡꯕ ꯈꯔ ꯌꯥꯎꯔꯤ ꯀꯁꯥꯔꯗꯁꯨ ꯂꯨꯍꯣꯡꯕ ꯌꯥꯎꯔꯤ ꯆꯥꯟꯗꯝ ꯂꯩꯀꯥꯏ ꯑꯣ ꯑꯗꯨ ꯅꯪ ꯍꯥꯏꯕꯗꯤ ꯇꯥꯈ꯭ꯔꯦꯀꯣ ꯆꯥꯟꯗꯝ ꯂꯩꯀꯥꯏ ꯍꯥꯏꯁꯦ ꯀꯩꯅꯣ ꯈꯪꯗꯦ ꯑꯗꯨꯗꯤ ꯂꯪꯀꯥꯒꯤꯁꯦ ꯑꯉꯥꯡ ꯑꯃꯅꯦ ꯌꯥꯝꯅ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯈꯪꯉꯔꯣꯏ ꯀꯩꯅꯣ ꯑꯩꯈꯣꯏ ꯀꯔꯤ ꯂꯪꯀꯥ ꯍꯥꯏꯁꯦ ꯀꯝꯕ ꯖꯒꯥ ꯂꯪꯀꯥꯗꯁꯨ ꯃꯌꯥꯝ ꯑꯃ ꯈꯨꯟ ꯂꯩꯌꯦꯕ ꯑꯩꯈꯣꯏ ꯂꯪꯀꯥ ꯁꯣꯝꯗ ꯂꯪꯀꯥꯒꯤ ꯃꯅꯦ ꯔꯦꯜ ꯁꯣꯔꯣꯛ ꯃꯄꯥꯟ ꯍꯥꯏꯗꯤ ꯔꯥꯖꯕꯥꯔꯤ ꯍꯥꯏꯕꯗꯣ ꯂꯩ ꯚꯥꯂꯨꯛꯃꯥꯔꯤ ꯒꯦꯠ ꯀꯩꯀꯩꯅꯣ ꯌꯥꯝ ꯂꯩ ꯑꯁꯣꯝꯗ ꯗꯕ꯭ꯂꯣꯡ ꯍꯥꯏꯅ ꯂꯩ ꯁꯂꯥꯡꯈꯨꯟ ꯀꯥꯁꯤꯄꯨꯔ ꯍꯩꯒ꯭ꯔꯨꯄꯣꯛꯄꯤꯁꯨ ꯀꯧꯏ ꯊꯣꯔꯦꯡꯒꯨꯟ ꯕꯂꯣꯟꯗꯔ ꯄꯟꯁꯥꯂꯤ ꯀꯥꯏꯅ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯤꯇꯩ ꯈꯨꯟ ꯑꯩꯈꯣꯏ ꯁꯣꯝꯗ ꯍꯥꯏꯗꯤ ꯂꯪꯀꯥ ꯍꯥꯏꯕ ꯖꯒꯥꯁꯤꯒ ꯑꯗ ꯑꯩꯈꯣꯏ ꯂꯪꯀꯥꯗꯅ ꯑꯩꯈꯣꯏ ꯗꯕ꯭ꯂꯣꯡ ꯁꯂꯥꯡꯒꯣꯟ ꯀꯥꯁꯤꯕꯨ ꯁ꯭ꯋꯥꯏꯒꯤ ꯃꯤꯇꯅꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯂꯩꯕꯗꯨꯇꯅꯤ ꯈꯪꯉꯤꯕ ꯀꯅꯥꯅꯣ ꯄ꯭ꯔꯤꯇꯤ ꯀꯧꯔꯤꯌꯦ ꯅꯨꯄꯤꯗꯣ ꯈꯪꯗ꯭ꯔꯦ ꯃꯣꯏꯗꯨ ꯑꯉꯥꯡ ꯀꯧꯔꯝꯃꯅꯤ ꯄ꯭ꯔꯤꯇꯤ ꯀꯧꯔꯤ ꯍꯥꯏꯗꯣ ꯆꯥꯟꯗꯝ ꯂꯩꯀꯥꯏ ꯀꯁꯥꯔꯗ ꯂꯨꯍꯣꯡꯉꯦ ꯈꯪꯗꯦ ꯑꯩꯈꯣꯏ ꯁꯤꯅꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯨꯏꯔꯦ ꯑꯩꯈꯣꯏ ꯃꯄꯥꯟ ꯊꯣꯛꯂꯛꯏꯁꯦ ꯑꯗꯨꯅꯗꯨ ꯌꯥꯝ ꯈꯪꯉꯔꯣꯏ ꯃꯣꯏꯗꯣ ꯑꯩꯈꯣꯏꯁꯦ ꯁꯤꯕꯁꯥꯒꯣꯔ ꯁꯣꯝꯗꯁꯨ ꯂꯩꯔꯛꯏ ꯒꯨꯋꯥꯍꯥꯇꯤꯗꯁꯨ ꯂꯩꯔꯦ ꯑꯔꯨꯅꯥꯆꯜꯗꯁꯨ ꯂꯩꯔꯛꯄꯅꯤꯅꯅꯦ ꯑꯗꯨ ꯈꯪꯉꯔꯣꯏ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥꯗꯅꯤ ꯈꯪꯉꯤꯁꯦ ꯑꯗꯨꯅꯅꯦ ꯑꯉꯥꯡꯅꯤꯗ ꯍꯣꯏ ꯅꯨꯄꯤꯗꯣ ꯄꯤꯔꯀꯦꯠ ꯀꯧꯏ ꯑꯉꯥꯡꯅꯤꯗ ꯍꯣꯏ ꯑꯣꯏꯔꯝꯃꯅꯤ ꯑꯗꯨꯗꯤ ꯃꯣꯏꯅꯁꯨ ꯈꯪꯉꯝꯃꯔꯣꯏ ꯀꯔꯝꯕ ꯃꯐꯝꯗꯣ ꯈꯪꯗꯦ ꯑꯗ ꯑꯩꯈꯣꯏ ꯃꯥ ꯄꯣꯛꯄ ꯏꯄꯨꯗꯣ ꯑꯗꯨꯗꯤ ꯃꯌꯥꯝꯅꯗꯤ ꯈꯪꯒꯅꯦꯕ ꯂꯪꯀꯥꯒꯤꯕꯨ ꯑꯣꯏꯔꯗꯤ ꯑꯗꯨ ꯍꯧꯖꯤꯛꯄꯨꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯀꯩꯅꯣ ꯀꯧꯔꯤ ꯌꯨꯝꯅꯥꯝ ꯕꯥꯕꯨ ꯁꯤꯡ ꯀꯧꯔꯤ ꯃꯣꯏ ꯒꯥꯎ ꯄꯟꯆꯥꯌꯦꯠꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯁꯨ ꯑꯣꯏꯔꯝꯃꯤ ꯑꯩꯈꯣꯏ ꯄꯨꯕꯣꯛꯇꯣ ꯑꯗꯨꯒ ꯑꯦꯁꯇ꯭ꯔꯣꯂꯣꯖꯔꯁꯨꯅꯤ ꯃꯥ ꯈꯨꯊꯤ ꯏꯌꯦꯕ ꯑꯗ ꯃꯥꯗꯣ ꯂꯪꯀꯥꯒꯤꯗꯣ ꯑꯩꯒꯤ ꯑꯣꯏꯔꯗꯤ ꯃꯣꯏ ꯁꯣꯏꯅ ꯈꯪꯒꯅꯦꯕ ꯑꯗꯨꯅꯤ ꯌꯥꯝ ꯄꯣꯄꯨꯂꯔ ꯑꯣꯏꯔꯝꯃꯤ ꯑꯩꯈꯣꯏ ꯄꯨꯕꯣꯛꯇꯣ ꯂꯪꯀꯥꯒꯤ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯟꯗꯨꯒꯤ ꯃꯆꯥꯅꯤ ꯑꯩꯁꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯈꯪꯒꯅꯤ ꯑꯇꯩꯗꯤ ꯑꯗꯨꯝ ꯑꯩ ꯈꯪꯗ꯭ꯔꯦ ꯍꯣꯏ ꯑꯉꯥꯡꯅꯤ ꯎꯝ ꯑꯩꯅ ꯀꯁꯥꯔꯒꯤ ꯃꯤꯇꯩ ꯈꯨꯟ ꯄꯨꯝꯅꯃꯛꯁꯦ ꯆꯠꯅꯤꯡꯉꯤ ꯑꯩꯈꯣꯏ ꯂꯪꯀꯥꯒꯤꯁꯨ ꯍꯣꯖꯥꯏꯒꯤꯁꯨ ꯈꯨꯟ ꯃꯤꯇꯩꯒꯤ ꯈꯨꯜꯂꯛꯇꯣ ꯂꯣꯏꯅꯅꯦ ꯆꯠꯇ꯭ꯔꯤꯑꯕ ꯈꯔ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯂꯩꯕ ꯈꯪꯗꯦ ꯑꯩꯈꯣꯏ ꯁꯤꯒꯤꯅ ꯁꯤꯒꯤꯗ ꯑꯣꯔꯨꯅꯥꯆꯜꯗꯩ ꯂꯥꯛꯏ ꯑꯩꯈꯣꯏ ꯁꯨꯇꯤꯗ ꯂꯥꯛꯄꯗ ꯃꯤꯅ ꯆꯥꯛꯀꯧꯕ ꯑꯃ ꯑꯩꯈꯣꯏ ꯏꯃꯥ ꯏꯅꯦ ꯑꯩꯈꯣꯏ ꯃꯔꯤ ꯃꯇꯥ ꯊꯣꯛꯅꯕ ꯑꯁꯤꯒꯨꯝꯕ ꯆꯥꯛꯀꯧꯕꯗ ꯆꯠꯂꯨꯏ ꯍꯣꯖꯥꯏꯗ ꯈꯔ ꯆꯠꯂꯦ ꯅꯟꯗꯄꯨꯔꯗ ꯂꯩ ꯒꯣꯆꯣꯔꯥ ꯍꯥꯏꯕ ꯖꯒꯥꯗ ꯂꯩꯔꯦ ꯑꯅꯤꯈꯛ ꯀꯣ ꯑꯃꯅ ꯑꯇꯩꯗꯤ ꯌꯥꯝ ꯂꯩꯇꯦ ꯀꯥꯁꯤꯄꯨꯔ ꯍꯥꯏꯗꯨꯒ ꯂꯩ ꯕꯥꯂꯣꯟꯗꯔ ꯍꯥꯏꯗꯨꯒ ꯂꯩ ꯀꯥꯡꯕꯨ ꯕꯁ ꯑꯗꯨꯇꯅꯤ ꯑꯇꯩ ꯖꯒꯥꯗ ꯑꯩꯈꯣꯏ ꯀꯥꯡꯕꯨ ꯂꯩꯇꯕꯅꯤꯅ ꯆꯠꯇ꯭ꯔꯤ ꯂꯣꯏ ꯆꯠꯅꯤꯡꯉꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯆꯥꯎꯈꯠꯂꯦ ꯂꯝꯕꯤꯒꯁꯨ ꯌꯥꯝ ꯐꯖꯔꯦ ꯍꯧꯖꯤꯛ ꯑꯗ ꯍꯣꯖꯥꯏꯗꯣ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯏꯈꯔꯦ ꯍꯥꯟꯅ ꯁꯕ ꯗꯤꯕꯤꯖꯟ ꯑꯣꯏꯔꯝꯕꯅꯦ ꯃꯣꯏꯁꯦ ꯃꯆꯥ ꯇꯥꯎꯟꯅꯤ ꯍꯧꯖꯤꯛ ꯑꯩ ꯆꯠꯂꯗꯤ ꯑꯩ ꯂꯣꯏꯅꯃꯛꯀꯤ ꯚꯤꯗꯤꯑꯣ ꯁꯦꯝꯃꯒꯅꯦ ꯕ꯭ꯂꯣꯛꯇ ꯊꯥꯡꯒꯠꯂꯛꯀꯦ ꯇꯧꯔꯤꯅꯤ ꯆꯠꯄ ꯇꯥꯔꯗꯤ ꯆꯠꯅꯤꯡꯉꯤ ꯑꯗꯣ ꯑꯩꯈꯣꯏ ꯁꯣꯝꯗ ꯃꯤꯇꯩꯒꯤ ꯈꯨꯜꯂꯛꯀꯤ ꯃꯃꯤꯡ ꯊꯣꯜꯂꯤꯁꯦ ꯀꯁꯥꯔ ꯁꯣꯟꯗꯒꯤ ꯍꯣꯡꯉꯛꯄ ꯀꯥꯡꯕꯨꯅ ꯁꯦꯝ ꯖꯒꯥꯒꯤ ꯃꯃꯤꯡ ꯊꯣꯜꯂꯤꯕ ꯀꯁꯥꯔꯗꯁꯨ ꯀꯥꯂꯤꯅꯒꯣꯔ ꯍꯥꯏꯅ ꯂꯩ ꯌꯥꯏ ꯑꯩꯈꯣꯏ ꯁꯣꯝꯗꯁꯨ ꯂꯩꯔꯦ ꯍꯣꯖꯥꯏꯒꯤ ꯑꯗꯨꯒ ꯀꯥꯁꯤꯄꯨꯔ ꯍꯥꯏꯅꯁꯨ ꯂꯩ ꯌꯥꯏ ꯑꯩꯈꯣꯏ ꯁꯣꯝꯗ ꯂꯣꯏꯅ ꯃꯃꯤꯡꯁꯤꯡꯗꯣ ꯃꯣꯏꯅ ꯄꯣꯔꯛꯅ ꯁꯤꯒ ꯂꯣꯏ ꯊꯣꯜꯂꯦꯕ ꯃꯤꯇꯩ ꯇꯥꯡꯗꯕꯗ ꯑꯗꯣ ꯅꯤꯚꯥ ꯗꯦꯕꯤ ꯍꯜꯂꯣ ꯍꯥꯏ ꯑꯁ ꯑꯅꯨꯈꯃꯟ ꯅꯪꯅ ꯂꯥꯛꯑꯝꯕꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩ ꯅꯪꯒ ꯌꯥꯝꯅ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯤ ꯅꯪꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯅꯪꯅ ꯇꯧꯕ ꯄꯨꯝꯅꯃꯛꯁꯦ ꯄꯛꯏ ꯅꯤꯚꯥ ꯗꯦꯕꯤꯁꯦ ꯃꯥꯁꯨ ꯑꯁꯥꯝꯒꯤꯅꯤ ꯍꯥꯏꯗꯤ ꯍꯥꯏꯔꯦ ꯃꯅꯤꯄꯨꯔꯒꯤ ꯅꯠꯇꯦ ꯀꯁꯥꯔꯒꯤ ꯅꯠꯇꯦ ꯀꯤꯟꯇꯨ ꯑꯩ ꯈꯪꯗ꯭ꯔꯦ ꯀꯅꯥꯅ ꯅꯤꯚꯥ ꯀꯧꯕ ꯑꯃꯈꯛꯇꯤ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥꯏꯗ ꯑꯃꯗꯤ ꯂꯩ ꯑꯩꯈꯣꯏ ꯃꯥꯍꯣꯏꯒꯤ ꯅꯦꯅꯦꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯈꯛꯇꯤ ꯂꯩ ꯅꯤꯚꯥ ꯍꯥꯏꯅ ꯃꯥ ꯍꯧꯖꯤꯛ ꯂꯪꯀꯥꯗ ꯂꯨꯍꯣꯡꯅꯩ ꯑꯗꯨ ꯈꯪꯗꯦ ꯃꯥꯛ ꯃꯅꯤꯔ ꯅꯠꯇ꯭ꯔꯥ ꯑꯩ ꯈꯪꯗ꯭ꯔꯦ ꯀꯣꯜ ꯂꯥꯛꯀꯣ ꯊꯥꯡꯒꯠꯂꯦꯀꯣ ꯀꯣꯜ ꯂꯥꯛꯀꯣ ꯊꯥꯡꯒꯠꯂꯣ ꯑꯣꯀꯦ ꯑꯣꯀꯦ ꯀꯣꯜ ꯂꯥꯛꯑꯗꯤ ꯊꯥꯡꯒꯠꯂꯣ ꯀꯣꯜ ꯂꯥꯛꯑꯦ ꯊꯥꯡꯒꯠꯂꯦꯀꯣ ꯑꯠꯁꯥ ꯍꯣꯏ ꯑꯅꯨꯀꯃꯟ ꯍꯥꯏ ꯅꯤꯚꯥ ꯗꯦꯕꯤ ꯆꯥꯒ ꯊꯛꯅꯔꯕ ꯍꯧꯖꯤꯛ ꯇꯔꯦꯠ ꯍꯦꯜꯂꯕꯅꯤ ꯊꯛꯑꯝꯃꯅꯤ
ꯅꯤꯕꯥꯗꯤ ꯄ꯭ꯂꯤꯖ ꯍꯥꯏꯕꯤꯌꯨꯅꯦ ꯅꯪ ꯀꯔꯝꯕ ꯈꯨꯟꯒꯤꯅꯣ ꯀꯥꯏꯒꯤꯅꯣ ꯑꯩ ꯌꯥꯝ ꯈꯪꯅꯤꯡꯉꯤ ꯀꯩꯅꯣ ꯀꯅꯥ ꯑꯣꯏꯔꯤꯕ ꯑꯩ ꯌꯥꯝ ꯈꯪꯅꯤꯡꯕꯅ ꯂꯣꯏꯔꯦ ꯅꯪ ꯑꯦꯛꯕꯔꯁꯨ ꯂꯥꯛꯈ꯭ꯔꯦ ꯑꯩꯒꯤ ꯂꯥꯏꯐꯇ ꯀꯤꯟꯇꯨ ꯑꯁꯥꯝꯒꯤꯅꯤ ꯍꯥꯏꯔꯒ ꯁꯨꯝ ꯋꯥꯗꯣ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯦ कॉल लाके अच्छा 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 निभा देवी चा थअबा थाये अच्छा थए ना मुखंगे निभा देवी से निभा देवी से खोजाइगिरा लंकागिरा आई खंगद्रे सोनगिरा ना कसार सोनगिरा कना ओइबा ए उनकी खंगद्रे हार्ट साइन का खंगी हार्ट साइन ꯑꯗꯨꯗꯤ ꯑꯣꯂꯥꯡꯕ꯭ꯔꯥ ꯂꯪꯀꯥ ꯍꯥꯏꯗꯤ ꯑꯩ ꯍꯦꯛꯇ ꯃꯆꯤꯟꯗ ꯂꯪꯀꯥ ꯄꯟꯗꯩ ꯇꯧꯔꯦ ꯅꯤꯚꯥꯗꯦꯕꯤ ꯑꯣꯏꯅ ꯂꯩꯔꯤ ꯃꯐꯝꯗꯨꯗꯤ ꯍꯧꯖꯤꯛꯇꯤ ꯅꯣꯡ ꯆꯨꯕ꯭ꯔꯥꯅ ꯑꯣꯂꯥꯡꯕ꯭ꯔꯥ ꯍꯥꯏꯗꯤ ꯅꯨꯡꯁꯥ ꯍꯥꯏꯗ꯭ꯔꯦ ꯋꯦꯗꯔꯗꯣ ꯐꯕ꯭ꯔꯥ ꯍꯥꯏꯕ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯅꯣꯡ ꯆꯨꯏ ꯅꯣꯡꯁꯤ ꯀꯩꯅꯣ ꯇꯧꯋꯦ ꯌꯥꯝ ꯀꯟꯅ ꯆꯨꯗ꯭ꯔꯁꯨ ꯁꯨꯝ ꯆꯨꯏꯌꯦꯕ ꯑꯗꯣ ꯌꯥꯝ ꯁꯥꯒꯠꯂꯤ ꯑꯃꯈꯛꯇꯪ ꯉꯥꯏꯔꯦ ꯃꯤꯁꯦ ꯑꯃꯈꯛꯇꯪ ꯉꯥꯏꯔꯦ ꯀꯅꯥꯅꯣ ꯈꯪꯗꯦ ꯃꯤ ꯑꯕ ꯑꯃꯈꯛꯇꯪ ꯕꯤꯁꯣꯏ ꯊꯣꯛꯈ꯭ꯔ ꯃꯥꯟꯅꯦ ꯑꯃꯈꯛꯇꯪ ꯂꯩ ꯁꯨꯃꯥꯏ ꯑꯩꯒꯤ ꯂꯥꯏꯐꯇ ꯂꯥꯛꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯋꯥꯔꯤ ꯁꯥꯕꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯀꯅꯥꯅꯣ ꯑꯩ ꯅꯤꯕꯥꯗꯦꯕꯤꯁꯤ ꯌꯥꯝ ꯈꯪꯅꯤꯡꯉꯦ ꯀꯅꯥꯅꯣ ꯈꯪꯗꯦ ꯍꯥꯏꯗꯤ ꯑꯁꯥꯝ ꯍꯥꯏꯒ ꯇꯣꯛꯈ꯭ꯔꯦ ꯅꯍꯥꯟꯒꯤꯗꯣ ꯑꯩ ꯈꯪꯅꯤꯡꯕꯅ ꯑꯗꯨꯗꯤ ꯑꯩꯁꯤꯒ ꯅꯣꯏ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯛꯀꯦ ꯉꯁꯤ ꯉꯁꯥꯏ ꯀꯩ ꯆꯥꯔꯛꯏ ꯍꯧꯖꯤꯛꯅ ꯀꯔꯤ ꯊꯣꯡꯒꯅꯤ ꯍꯥꯟꯅ ꯊꯣꯡꯈ꯭ꯔꯕ ꯅꯠꯇ꯭ꯔꯒ ꯑꯅꯤ ꯁꯣꯗ ꯍꯅꯨꯃꯥꯟ ꯆꯥꯂꯤꯁꯥ ꯊꯥꯔꯤ ꯍꯅꯨꯃꯥꯟ ꯏꯁꯩ ꯁꯤ ꯃꯨꯔꯤꯁꯦ ꯐꯖꯕꯅꯤ ꯍꯥꯟꯅꯗꯤ ꯈꯨꯜꯂꯛꯇ ꯃꯨꯔꯤꯒ ꯍꯧꯕꯁꯦ ꯌꯦꯡꯉꯝꯕꯅꯤ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯝꯗ ꯚꯤꯗꯤꯑꯣꯒ ꯂꯧꯔꯝꯃꯗꯤ ꯀꯌꯥꯝ ꯐꯅꯤ ꯄ꯭ꯔꯣꯁꯦꯁꯇꯣ ꯀꯃꯥꯏꯅ ꯇꯧꯔꯤ ꯍꯥꯏꯅ ꯆꯦꯕꯥꯛ ꯁꯨꯕꯒꯤꯁꯨ ꯇꯣꯡꯉꯥꯜꯂꯤ ꯃꯨꯔꯤꯁꯤꯁꯨ ꯇꯣꯡꯉꯥꯜꯂꯤ ꯑꯗꯣ ꯈꯪꯅꯤꯡꯉꯤ ꯃꯌꯥꯝꯗ ꯌꯦꯡꯍꯟꯅꯤꯡꯉꯝꯕꯅꯤ ꯃꯨꯔꯤ ꯀꯃꯥꯏꯅ ꯇꯧꯔꯤ ꯍꯧꯖꯤꯛꯇꯤ ꯂꯩꯅꯗ꯭ꯔꯦ ꯌꯨꯝꯗ ꯃꯤꯇꯩꯁꯤꯡꯗ ꯑꯝꯇ ꯃꯨꯔꯤꯁꯨ ꯄꯣꯛꯅꯗꯔꯦ ꯆꯦꯡꯕꯥꯛꯁꯨ ꯁꯨꯅꯗꯔꯦ ꯍꯧꯖꯤꯛ ꯂꯣꯏ ꯂꯩꯅ ꯆꯥꯅꯔꯦ ꯀꯤꯇꯨ ꯌꯨꯝꯗ ꯁꯥꯕꯗꯨꯅ ꯌꯨꯝꯗ ꯍꯧꯕ ꯃꯨꯔꯤꯅ ꯍꯥꯎꯕ ꯍꯦꯜꯂꯤ ꯀꯩꯅꯣꯁꯨ ꯆꯦꯡꯕꯥꯛꯇꯨꯁꯨ ꯍꯥꯎꯋꯤ ꯖꯣꯍꯥ ꯁꯦꯕꯣꯠꯀ ꯉꯥꯒ ꯋꯥꯎ ꯍꯥꯎꯅꯤꯅꯦ ꯖꯣꯍꯥ ꯁꯦꯕꯣꯠꯀ ꯉꯥꯒ ꯊꯣꯡꯒꯅꯤ ꯍꯥꯏꯗꯨꯗꯤ ꯌꯥꯝꯅ ꯑꯍꯥꯎꯕ ꯏꯟꯖꯥꯡꯅꯤ ꯑꯩꯈꯣꯏꯁꯨ ꯉꯔꯥꯡꯅ ꯀꯩꯅꯣ ꯆꯥꯈꯤ ꯖꯣꯍꯥꯒꯤ ꯁꯦꯕꯣꯠ ꯃꯅꯝ ꯅꯝꯕꯗꯣ ꯀꯨꯝꯕ꯭ꯔꯥꯗꯁꯨ ꯂꯩꯕꯅꯤ ꯖꯣꯍꯥ ꯃꯅꯝ ꯅꯝꯕꯀꯣ ꯀꯨꯝꯕ꯭ꯔꯥꯗꯁꯨ ꯂꯩ ꯑꯁꯤ ꯁꯦꯕꯣꯠ ꯌꯣꯟꯕ ꯃꯤꯅ ꯀꯩ ꯍꯥꯏ ꯖꯣꯍꯥꯒꯤ ꯁꯦꯕꯣꯠꯅꯤ ꯖꯣꯍꯥꯒꯤ ꯃꯅꯝ ꯅꯝꯗ꯭ꯔꯗꯤꯅꯦ ꯔꯤꯇꯔꯟ ꯄꯤꯔꯧ ꯀꯥꯏ ꯃꯣꯏ ꯂꯩꯁꯨ ꯂꯩ ꯂꯧꯔꯔꯣꯏꯗꯕꯗ ꯖꯣꯍꯥ ꯁꯦꯕꯣꯠꯁꯤꯕꯨ ꯌꯨꯝꯗ ꯊꯥꯔꯗꯤ ꯈꯪꯗꯦ ꯌꯨꯝꯗ ꯊꯥꯕꯗꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯣꯏꯀꯣ ꯑꯣ ꯃꯅꯝ ꯑꯩꯗꯤ ꯈꯪꯗꯦ ꯍꯧꯖꯤꯛꯀꯥꯟꯗ ꯌꯨꯝꯗ ꯊꯥꯔꯗꯤ ꯑꯣꯏꯅꯗꯦꯗ ꯈꯜꯂꯤ ꯇꯤꯟꯖꯥꯅ ꯖꯣꯍꯥ ꯁꯦꯕꯣꯠꯀ ꯉꯥꯒ ꯆꯥꯅꯤꯡꯉꯤ ꯃꯣꯏꯒꯤ ꯖꯣꯍꯥ ꯁꯦꯕꯣꯠꯀ ꯉꯥꯒ ꯍꯥꯎꯋꯤ ꯍꯧꯖꯤꯛ ꯑꯣꯂꯥꯡꯕꯗ ꯑꯗꯨꯃꯥꯏ ꯍꯤꯟꯖꯥꯡꯗꯨꯅ ꯍꯥꯎꯕ ꯍꯦꯜꯂꯤ ꯑꯆꯝꯕꯅ ꯑꯣꯏ ꯑꯠꯆꯥ ꯃꯅꯤ ꯖꯣꯍꯥ ꯁꯦꯕꯣꯠꯁꯦ ꯑꯣꯏꯀꯣ ꯃꯅꯤ ꯌꯨꯝꯗ ꯊꯥꯕꯅ ꯕꯦꯁꯅꯤ ꯍꯤꯗꯥꯛꯀ ꯆꯥꯏꯗ꯭ꯔꯕꯅꯤꯅꯅꯦ ꯍꯥꯎꯁꯨ ꯍꯥꯎꯔꯤ ꯑꯣꯏꯀꯣ ꯁꯦꯕꯣꯠ ꯖꯤꯀꯥꯗꯤ ꯑꯣꯏꯅꯗ ꯃꯥꯥꯟꯅꯦꯀꯣ ꯖꯤꯀꯥꯁꯦ ꯑꯣꯏꯔꯁꯨ ꯋꯥꯠ ꯃꯥꯟꯅꯦꯀꯣ ꯖꯤꯀꯥꯗꯤ ꯖꯤꯀꯥꯅ ꯆꯝꯕ ꯍꯦꯜꯂꯤ ꯑꯗꯣ ꯑꯩ ꯐꯖꯔꯦ आधा घंटा और 29 मिनट अई आधा घंटा फारे 1 घंटा दी फाहौदरे अईसु ngahak lay अईसु थम्मनी हुजी को अई थम्मसी को निभा देवी अई हुजी थम्मसी को
ꯅꯣꯏꯁꯨ ꯊꯕꯛ ꯆꯤꯜꯂꯝꯃꯅꯤ ꯀꯔꯤ ꯀꯔꯤ ꯊꯕꯛ ꯇꯧꯔ ꯇꯧꯔꯣ ꯑꯩꯁꯨ ꯊꯕꯛ ꯇꯧꯔꯒꯦꯀꯣ ꯊꯝꯃꯁꯤꯀꯣ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯑꯩꯅ ꯁꯨꯃꯥꯏꯅ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯃꯊꯪꯗꯁꯨ ꯑꯩꯅ ꯂꯥꯛꯑꯗꯤ ꯍꯦꯛꯇ ꯂꯥꯛꯎꯀꯣ ꯃꯣꯁ ꯋꯦꯜꯀꯝ ꯑꯩꯗꯤ ꯊꯥꯗ꯭ꯔꯤ ꯑꯣꯀꯦ ꯁꯦꯕꯣꯠ ꯊꯥꯗ꯭ꯔꯤ ꯍꯥꯏꯔꯣ ꯃꯔꯨ ꯂꯧꯁꯜꯂꯒꯅ ꯊꯥꯔꯗꯤ ꯌꯥꯕꯁꯨ ꯌꯥꯏ ꯑꯣꯀꯦ ꯕꯥꯏ ꯕꯥꯏ ꯊꯝꯃꯁꯤꯀꯣ